West Bengal the bomb pokhaikhre the miyoy sire sokle. West Bengal ki purba Badaman district bomb sing pokhaikhre miyoy sikhibaga atopa amana sokle haina police na phongdokre. Police officer amana phongdokpagi matung ina purba Badaman district ki Rajawa khunda lebi yum amada crude bomb sing sabagi thabuk sa thringai thaudo granu midang pung nipan makhairum tabla thokibani manai ki pokhaiba du ka hena sakti lebiga loina yum adu gi yumthak paitoki thaudo adu gi pau phongba khudak to police team ama sangsindu yenglobada miyo ama sidunu leirama thingna baga loina atopa amana aruba phibam na soktunu leirama dagi manak nakpada leiba hospital amada pukhat ki haina mahna phongdokli official dunai ki thaudo odu gi matang na haujuk makhata na ticket pigi thabuk sataki khunja sing gi matungina makhoi na thangna na pokhai bigi thaudok makhol ani takhieri mini truck on bada ahum sire kunga mapan sokli Jharkhand gi Palamu district mini truck ama mathak makha on badigi labor ahum sikhibaga loina atopa kunga mapan na sokle haina police na phongdokri police official amana phongdokgi matungina thaudo odu nganu midang wairam Palamu gi district headquarter odiba Medingar town kilometer nifugo mangarum lap na laiba Satakpur area da national highway maudra ni panda thokibani man haki mini truck adu road median amada thomjalaba matung marak nakpa makha on bada labor ani edu shibuga loina atopu kuntra na sokhi asokpa angdu khudakta Medinirai Medical College and Hospital bukhatki edu asokpa am laikatna bangam dana sikhena sman makhata na fudokhi businessman kap to no halamri Bihar based over Masaknaiba businessman Gopal Khemkap Patana the Libam Hakima Yumanak Numina Captain Halam Lehena Police na Pundokri Patanagi Superintendent of Police Central Dikiana Paomi na Pundoki Matungina Taudo Nanumidang Puntaramatagimin Nipurum Tava the city Sigi Gandhi Maidan area Tokibani Manhaiki Khemka by Tungin Lakwa Masakanda Muation and Numena Kaplamani Amadi Madura Makutashiki Miad asigi matang na hausuk police na tigat pagi thabak sa thari haina pungtuk laduna SP naki makoi na hausuk area du gi CCTV footage su yengsili amadi forensic experts su thagdok thopam na satuna yengsingkhri demka gi imung manung na pungdok pagi matung ina mahaki masa nupa su sahi taruk ki mamangda Hajipura criminal singna kap tuna khatkhre haina paus na makata na pungdorakli Assam ki Dimaji the Satakib attack amana Paomi ama sokle CM Himanta na police investigation hauraikre Assam ki Dimaji district panchayat mikhal ga mari lenana Paula wasakiba Paomi ama attack torak pada sokre state adu ki minister Himanta Biswa Sharma na thaudo adu ki matang investigation satapa hauraikre ngarang police ki pauna phudorak pada Dimaji district ki manung sana leiba demo patharda Assamese news channel da thabak tawba Modi risha Shaikia na Paulo wasang kipada miyoy kunga mga rom na yom sindunu sa ina kan marigi mag sokibani haina paus na makata na phongdorakli plastic khau seasonabigi hainabi thadolagi eco-friendly oiba khau oni seasonarasi eco network plastic khau seasonabigi hainabi thadolaga eco-friendly khau oni seasonarasi haina eco network manipur gi sirolamana hairi eco network manipur gi president sithangam balai shramna thadorok pasirol sinahai eco network manipur amadi Ecop Ningthau Village Level Federation BLF Puna Kusam Naraga Ingelay Paper and Print Private Limited Limited na Matiang Pangla Minini Gueva Paper Bag Sabi Training Program Lashram Laikai Hairok Part 2 the Leva Primary School how to create BLF Pulaga Paper Bag Sabi Training Satavani Manipur Pollution Control Board Directorate of Environment and Climate Change Samadi Mahut Department Pulaga Plastic Pollution Hantanava Lubunan Balamdama Uhenava Tabak Thoram Kaya Paikatle the Mating Pangpoina Hairokta BLF Singa Eco Network Manipur Samnaraga Plastic Houses Nadanaba Eco-friendly Weva Products Singi Houses Naraga Plastic Pollution Hantanava BLF Kithomi Kuntrana Sabati Mamana Mating Pangmani Training asina BLF Singi Setmilo na mating pang lunan balamdam ohenaba environment conmeras mating pangli plastic ase ekoina ka hena seasonarabadi pollution tholaktuna problem kya lai maramas na plastic khau seasonabigi muhutta phigi khau natragana segi khau seasonaduna environment kananaba khoi khudimakta hainabi thamsi hari amarom the training asida ingelai paper and print private limited ki founder amadi managing director su oriba Ronald Elangbom na paper bag Semba Sabiki Matang Marik Sumna Tamkeri Yum the Sana Tanaba Polam Sing Pangana Vigi Pekaliba Kong Tanga Sipun Tagot Ningaini Ke Devadata Yum the Sana Tanaba Polam Sing Lay Vigi Mong
ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯊꯝꯂꯒ ꯃꯤꯌꯥꯝꯗ ꯐꯪꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯂꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯥꯔꯕꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯗꯦꯕꯗꯠꯇ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯦꯗꯤꯁ ꯀꯝꯄꯦꯅꯤꯒꯤ ꯃꯈꯥꯗ ꯂꯩꯁꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯍꯣꯝ ꯁ꯭ꯇꯥꯏꯜ ꯐ꯭ꯔꯣꯖꯟ ꯐꯨꯗ ꯑꯥꯎꯠꯂꯦꯠ ꯑꯃ ꯉꯔꯥꯡ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯥꯔꯕꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦ ꯗꯦꯕꯗꯠꯇ ꯁꯔꯃꯅ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯣꯏꯔꯥꯡꯈꯣꯝ ꯕꯖꯥꯔ ꯔꯣꯖꯨꯝ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯅꯧꯅ ꯑꯥꯎꯠꯂꯦꯠ ꯍꯥꯡꯗꯣꯛꯄ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦ ꯗꯦꯕꯗꯠꯇꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯂꯩꯁꯤꯖ ꯕ꯭ꯔꯥꯟꯒꯤ ꯃꯈꯥꯗ ꯃꯁꯤ ꯃꯦꯗꯤꯁ ꯀꯝꯄꯦꯅꯤꯒꯤ ꯐꯥꯎꯟꯗꯔ ꯊꯅꯥꯎꯖꯝ ꯁꯨꯙꯤꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡ, ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯨꯝꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯒꯤ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯊꯝꯂꯒ ꯃꯤꯌꯥꯝꯗ ꯐꯪꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯎꯍꯩ ꯄꯣꯁ ꯍꯥꯔꯚꯦꯁꯇ 90%ꯒꯤ ꯆꯥꯡꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯡꯂꯤ꯫ ꯃꯅꯥ ꯃꯁꯤꯡꯗꯅ 10% ꯐꯥꯎꯕ ꯃꯥꯡꯂꯤ꯫ ꯃꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯃꯦꯗꯤꯁ ꯀꯝꯄꯦꯅꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯐ꯭ꯔꯣꯖꯟ ꯇꯧꯗꯨꯅ ꯊꯝꯂꯒ ꯑꯣꯐ ꯁꯤꯖꯟ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯐꯪꯍꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯄꯣꯁ ꯍꯥꯔꯚꯦꯁꯇ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯎꯍꯩ ꯃꯥꯡꯂꯤꯕ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯂꯒꯅꯤ꯫ ꯉꯁꯤ ꯗꯤꯁꯄ꯭ꯂꯦ ꯄ꯭ꯔꯗꯛ ꯑꯌꯥꯝꯕ ꯑꯦꯛꯁꯄꯣꯔꯠ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯣꯀꯦꯜ ꯀꯟꯖꯨꯃꯔ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯍꯣꯔꯇꯤꯀꯜꯆꯔ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯅꯤꯡꯊꯤꯅ ꯄꯦꯀꯦꯖꯤꯡ ꯇꯧꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯄꯥꯟꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯁ꯭ꯀꯤꯝ ꯀꯌꯥ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯦꯗꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯕꯤꯌꯨ꯫ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯗꯤꯁ ꯀꯝꯄꯦꯅꯤꯒꯤ ꯐꯥꯎꯟꯗꯔ ꯊꯅꯥꯎꯖꯝ ꯁꯨꯙꯤꯔꯅ ꯍꯥꯏꯕꯗ ꯍꯣꯝ ꯐ꯭ꯔꯣꯖꯟ ꯐꯨꯗꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯌꯨꯝꯗ ꯄꯣꯠ ꯂꯩꯔꯒ ꯊꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯍꯦꯟꯕ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯏꯟꯄꯨꯠ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯆꯪꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯇꯤꯟꯗ ꯄꯦꯛ ꯇꯧꯔꯒ ꯁꯦꯝ ꯁꯥꯔꯦ꯫ ꯌꯣꯡꯆꯥꯛ, ꯀꯣꯕꯤ ꯂꯩ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥꯁꯤꯡꯁꯤꯒꯤ ꯑꯥꯏꯇꯦꯝ ꯀꯌꯥ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯁꯤꯖꯟ ꯃꯇꯝꯗ ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯅ ꯄꯨꯊꯣꯛꯄꯗ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯉꯝꯗꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯥꯡꯂꯤꯕꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯣꯉꯥꯟ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯅ ꯊꯅꯥꯎꯖꯝ ꯁꯨꯙꯤꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯃ ꯆꯅꯨꯒꯤ ꯑꯄꯣꯛꯄꯤꯗ ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯤ ꯆꯍꯤ 10 ꯉꯥꯏꯔꯤꯕꯤ ꯂꯥꯏꯁꯪꯊꯦꯝ ꯂꯩꯃ ꯆꯅꯨ ꯃꯍꯥꯛꯀꯤ ꯃꯤꯠ ꯅꯥꯗꯨꯅ ꯎꯔꯛꯇꯕꯗꯒꯤ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯥꯏꯠ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯀꯦꯝꯞ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯩꯃ ꯆꯅꯨꯒꯤ ꯑꯄꯣꯛꯄꯤ ꯂꯥꯏꯁꯪꯊꯦꯝ ꯏꯕꯦꯝꯍꯜꯒꯤ ꯃꯐꯝ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 5,000ꯒ ꯂꯣꯏꯅꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯇꯦꯡꯕꯥꯡꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝ, ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ, ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯨꯟꯖꯦꯁꯨꯔ ꯃꯪꯁꯥꯇꯥꯕꯝ, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯔꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯝ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯕꯦꯂꯥ ꯁꯂꯥꯝ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯔꯟꯖꯤꯠ ꯒꯨꯔꯨꯃꯌꯨꯝ, ꯁꯣꯕꯤꯇꯥ ꯃꯥꯏꯕꯝ, ꯁꯨꯔꯖꯤꯠ ꯉꯥꯉꯣꯝ, ꯖꯥꯏꯁ꯭ꯔꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ, PA ꯍꯨꯏꯔꯣꯡꯕꯝ, ꯕꯣꯏꯅꯥꯎ ꯃꯥꯏꯕꯝ, ꯏꯉꯨꯗꯝ ꯃꯣꯍꯦꯟ, ꯖयकुमार ꯊꯣꯛꯁꯣꯝꯅꯆꯤꯡꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯠꯇꯦ ꯑꯃꯁꯨꯡ ꯅꯥꯇꯩ ꯆꯥꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯁꯦꯌꯔ ꯇꯧꯕꯒꯤ ꯃꯍꯨꯠ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯈꯨꯠꯄꯥꯃꯨꯛꯇꯪ ꯄꯥꯛꯂꯤ ꯍꯥꯏꯕꯔꯣꯝꯗ ꯉꯁꯤꯗꯤ ꯈꯨꯠꯄꯤꯃꯨꯛꯇ ꯄꯥꯛꯂꯕꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯋꯥ ꯑꯅꯥꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩꯃꯤꯟꯅꯁꯤ꯫ ꯂꯩꯃ ꯆꯅꯨ ꯏꯕꯣꯇꯣꯟꯁꯅꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 12 ꯇꯝꯂꯤꯕꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯏꯕꯦꯝꯍꯜꯒꯤ ꯃꯄꯥꯝ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞꯀꯤ ꯂꯥꯟ ꯑꯁꯤꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯃꯆꯦ ꯆꯟꯆꯟꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯃꯕꯨꯡ ꯕꯤꯀ꯭ꯔꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯌꯥꯎꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯧꯄ꯭ꯋꯥ ꯙꯅꯟꯖꯣꯏꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯩꯃ ꯆꯅꯨꯒꯤ ꯃꯤꯠ ꯑꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯕ ꯆꯠꯇꯨꯅ ꯂꯥꯌꯦꯡꯈꯤ꯫
ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯂꯧꯊꯣꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯃ ꯆꯅꯨꯒꯤ ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯂꯥꯏꯌꯦꯡꯕ ꯉꯝꯗꯅ ꯊꯥ ꯑꯁꯤꯒꯤ ꯁꯦꯁꯟ ꯑꯃꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯔꯥꯏꯁ ꯔꯤꯁꯔꯁ ꯁꯦꯟꯇꯔ ꯋꯥꯡꯒꯣꯜ ꯑꯃꯗꯤ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯀꯛꯆꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕ ꯏꯟꯃꯦꯠ ꯑꯅꯤ ꯋꯥꯈꯜꯒꯤ ꯑꯔꯨꯕ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯗ LMGꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯁꯦꯜ ꯑꯃꯗꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯄ ꯃꯇꯝꯗ LMG ꯃꯅꯤꯄꯨꯔꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ